India ki oina ahanba Prime Minister oiramba Pandit Jawaharlal Nehru ki chama kunthramdoi suba mapok numit thouram ngasi BT Road manakta leiba Congress Bhavan da pangthokhre thouram aduda CLP leader Oipobi AICC ki steering committee member gai khangam amadi Manipur Pradesh Congress committee ki president K Mega Chandrana athoiba mithunglen oiduna former President MPCC, Working President, former Working President, MLAs, ex-MPs, ex-MLAs, PCC Office Bearers, PCC members, Chief Amadi members of Frontal Department Sales, Congress leaders, Amadi Congress workers, Singna Thoramaduda Saruk Yakibagalina, Athoba Singi Kubam Dahai Katuna, Ikai Kunaba Utke, Thoramadukumari Lena, CLP leader Okram, Ibovina Fundo Kipida, Varat, Anobama, Oina Bohonavada, Jawaharlal Nehru, Achopa Thodang, Lorambani, Mika Pon the Basakti Leva Barat. Ama mahakna semambani haibada haiman mathokloi haiba wafam sutham lakki asi prithvi gi shakti lairaba leipak singi manungda super power ama oir ibase masigi maruoiba foundation haibada yumphamji Pandit Jawaharlal Nehru na hek prime minister oibadagi sembiramba haiba tare mana thambiramba pibiramba magi contribution mayam aduna Prithvi Punamakna Mahak Asi Anova Bharat ki modern architecture ni haidana Prithvi Punamakna Sakhang Nabiri Bani Adana Ngasi Bharat ki Sakti Leiba Bharat Ama Oirak Ibase Magi Kudon Haibatare Mana Kathok Piramba Mana sacrifice ta Wiramba Mahakna Kramhai Taudana Bharat Ase Prithvi da Mikha Pondaba super power Oibang Namnaba Haiduna, Sembirambani, Haibada ID, Hyman Matokloi, Haina ID. Amaramda MPCC ki President K Mega Chandrana Haingasi World Children Day Thoramafam Kia the Pangthokhre Numidasna Lakpada Mahiri Sing the Piriba Hak Lingak Nasumako Hak Hena Fangan Biduna, Makoi Kai Kumna from Toi Haiki. Singi, children singi right singse kuna respect awgadabani haiba asi sahi cham kunthra humdoi suba Pandit Jawaharlal Nehru gi magi mapok kumonga mari leinana kuna angang sing busu ngasi malemda angang singi ningsing banumit angang singi numit haidana malemda ngasi UN su hoi pangthoi amasung Bharat ki mafam khudimakta su pangthoi Manipur ki mafam khudimakta state ki government mayam singna pangthoi loinana Manipur Pradesh Congress committee na su asi aikhoi tongan ba sigumba children singi program su extended program aikhoi khara tawjagani aduna asi sigumba anniversary asida aikhoi ngamjaba hai lei khara kachaduna ningsingjabani